ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯒꯁꯨ ꯃꯊꯛꯇ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇꯨꯅ ꯋꯥꯔꯤ ꯍꯥꯞꯄꯤꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯤꯡꯗꯨꯒꯤ ꯊꯧꯗꯣꯛꯇꯣ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯕꯣꯕꯣꯒꯤ ꯅꯨꯄꯤ ꯄ꯭ꯔꯦꯃꯤꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯗꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄ꯭ꯔꯦꯃꯤꯒꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯑꯉꯥꯡ ꯎꯅꯒꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯕꯣꯕꯣꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯒ ꯃꯆꯟꯅꯨꯄꯤ ꯄꯤꯌꯥꯒ ꯂꯣꯏꯅꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯑꯝꯃꯤ꯫ ꯕꯣꯕꯣꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯆꯟꯅꯨꯄꯤ ꯄꯤꯌꯥꯒ ꯃꯥꯒꯗꯪ ꯂꯩꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯃꯥꯒ ꯃꯄꯥꯒ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯕꯨꯡ ꯕꯣꯕꯣꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯕ ꯃꯇꯝꯗ ꯄꯤꯌꯥ ꯃꯇꯣꯝꯇ ꯌꯨꯝꯗ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯁꯤꯟꯗꯨꯅ ꯕꯣꯕꯣꯕꯨ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯕꯣꯕꯣ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯦꯃꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯍꯥꯟꯅ ꯄꯨꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯄ꯭ꯔꯦꯃꯤꯕꯨ ꯄꯨꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯄ꯭ꯔꯦꯃꯤꯗꯣ ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯆꯪꯂꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯣꯏ, ꯃꯔꯝꯗꯤ ꯄ꯭ꯔꯦꯃꯤꯒꯤ ꯃꯁꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯊꯈꯤꯕꯅ ꯑꯃꯗꯤ ꯑꯉꯥꯡꯗꯨꯒꯤ ꯀꯦꯖꯤ ꯃꯁꯤꯡꯗꯨꯒ ꯌꯦꯡꯅꯕꯗ ꯅꯣꯔꯃꯦꯜ ꯎꯅꯕ ꯌꯥꯔꯣꯏ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯗꯕꯅꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯁꯨ ꯌꯥꯏ꯫ ꯈꯔ ꯁꯥꯐꯒꯗꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯕꯤꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯣꯏꯅ ꯄꯨꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯂꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔꯁꯤꯡꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯤꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯂꯤ꯫ ꯕꯣꯕꯣ ꯇꯁꯦꯡꯅ ꯋꯥꯈꯜ ꯑꯗꯨ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯌꯧꯔꯛꯇꯦ꯫ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕꯗ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯣꯛꯄꯗꯤ ꯅꯠꯇꯕꯅꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯛꯄꯗ ꯍꯦꯛꯇ ꯂꯣꯏꯈꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯕꯣꯕꯣꯒꯤ ꯃꯊꯧꯅꯤ ꯈꯟꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜꯗꯣ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯇꯥꯔꯕꯁꯨ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒ ꯑꯅꯤ ꯑꯁꯤ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯗꯕ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗꯨ ꯐꯥꯊꯔꯒ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯂꯤ꯫ ꯑꯗꯨ ꯈꯟꯅ ꯈꯟꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯍꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯐꯝ ꯈꯪꯗ ꯈꯥꯡꯂꯤꯕ ꯑꯋꯥꯕꯗꯣ ꯕꯣꯕꯣ ꯌꯦꯡꯕ ꯉꯝꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯕꯣꯕꯣꯗ ꯅꯠꯇꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯐꯥꯎꯕ ꯒꯥꯔꯤ ꯊꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯕꯣꯕꯣꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯕꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯒꯤ ꯃꯉꯥꯜꯅ ꯑꯃꯝꯕ ꯄꯨꯝꯕ ꯃꯥꯡꯍꯟꯈꯤꯗꯨꯅ ꯂꯝꯕꯤ ꯑꯗꯣ ꯄꯨꯡꯉꯥꯟꯗꯤ ꯉꯥꯜꯂꯕꯅꯤ꯫ ꯃꯈꯣꯏ ꯈꯔꯁꯨ ꯐꯔꯕꯅꯤ ꯑꯗꯨꯅ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯁꯤꯜꯂꯛꯈꯤꯗꯨꯅ ꯂꯝꯕꯤ ꯑꯗꯣ ꯃꯤꯁꯨ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯤ꯫ ꯑꯗꯨꯅ ꯏꯆꯤꯛ ꯆꯤꯛꯂꯤ꯫ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯁꯨ ꯃꯁꯥ ꯑꯗꯣ ꯋꯥꯕꯅ ꯂꯣꯏꯔꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯆꯦꯖꯠ ꯀꯣꯟꯁꯤꯜꯂꯒ ꯑꯋꯥꯕꯗꯣ ꯈꯥꯡꯂꯤ꯫ ꯕꯣꯕꯣ ꯁꯠ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯒꯥꯔꯤꯗꯣ ꯈꯔ ꯀꯟꯅ ꯑꯝꯇ ꯊꯧꯕꯤꯌꯨꯕ꯫ ꯒꯥꯔꯤ ꯊꯧꯔꯤꯕ ꯊꯦꯡꯕꯨꯡꯁꯨ ꯒꯥꯔꯤ ꯑꯗꯣ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯔꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯃꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ, ꯒꯥꯔꯤꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯕꯣꯕꯣꯁꯨ ꯁꯠ ꯊꯦꯡꯕꯨꯡꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨꯅ ꯁꯠ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯒꯥꯔꯤꯁꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ꯫ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯒꯥꯔꯤ ꯑꯗꯣ ꯇꯞꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯦ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯊꯥꯔꯒ ꯅꯨꯄꯥ 3 ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯒꯤ ꯃꯆꯟꯅꯨꯄꯤꯒ ꯃꯥꯒ ꯃꯈꯣꯏ 5ꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯦꯃꯤꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯃꯁꯥꯗ ꯎꯞꯁꯤꯟꯗꯨꯅ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯧꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯣ ꯄꯨꯡꯅꯤꯟ ꯍꯦꯛ ꯅꯤꯜꯂꯝꯃꯤ꯫
Piyasu manamabudi yamna khanjai aduna manamabu asoi angam yaudana mamat mamai pangla sanu haina mabuk ningda khanba horakli. Adugumlaba matam aduda kadomdagino khangdi yamna ahal oirabi hanubi ama matomta chaishu suduna lakpado bobona urai. Boboda nattanasu leiriba miyoi singdanasu loina uri. Aduga mayamduda onsidana bobona hangai. Numidang sida asigi ahal se kadai chatli jaro. Mapang kanasu yabu ude. Tombada khangdi bai. Laiga mu oiramdana ne kaunu ko bai. Haujiki matamse mahausa laiga miga samnaringai habdo amu hanjalapagum tawrabani. Hanubi adasu yausilai aduna Premina lauriba adusu tareduna garidugi manakta lepliba bobohoida yengladuna hairai. Ibunga karino nupi ama gari manung asida lauriba asibo nakoibo kari tawrabagine mipa mipunga yaunabro. Bobo hanubi aduda onsindana taha hairi. Abo mipa mipun tawbaginati aigi nupise angang unabagidamagta hospital da pukhalakpani. Ado masi mafam asida angang unagadawri. Adugini nasu aikoina mafam asida leiribasi. Hanubi aduna amu hairai. Ibunga adudi nakhoigi gari se somda thauraklo. Aigi tung indunane nakhoinani hospital yaunanaba chatpado khudong thiragani. Aboki yum sidane panglap lapa oidri. Aduna aboki yumda oina pushalagane angangdu una halasi. Karimata koiganu ko aboki yumda kanamta leiti. Abo itomtani leiriba. Lao abo kitung ilo. Bobo wakal ngayag khali masina su phagadawra haina. Piyasat hairai. Tamo hospital de wastu nangdrabanina abo na hairi se tawna pharoidro. Abo ki yamda oina changlase. Ai ina magi matawsi yengma ngamdre tamo. Lakminariba aduda yaurakliba bobogi mamanaba Rakesh na hairai. Bye. Horen amu khudong thiba yauradi kamdawni. Aduna warsu wana hospital la pubna pharoidro. Kanade matam manghalgumse hospital loina purase maduna khwaidagi phagani ta. Madogi marak thattada premi amuka sohairai. Ai gari dagi amta kumthage. Aduga lebakta amta hipke. Ai wabani yadri. Premina ga adumna ga hairakpa aduda hanubi adugi mayumda pushinbana farani khalami. Hanubi ado tamna hairai. Isusa nakoibu karimta chingnaganune. Abok leiribasidi abona tekta kaida isu nupise mamit mangai panghangani. Laoni noibo khongai chalingaidane sanawai haiba pawrowdo taduna tokani ko. Asana bobosu hanubi aduna hairiba wadu thajaraduna makhoi loinana gariduda amuk tongkhataga hanubi aduga loinana hanubi adugi yumda laami. Gheki matungda hanubi adugi mayumda yorakli aduna gari ado khamlaga premisu gari dagi tapna thangtharaktuna hanubi adugi imungda pusinduna premi asoi angam yauda angai nupa macha ama unarami. Bobodi ngasai doctor singna hairakhiba wa aduda magi nupi ase angang unaba ngamda taibangpal ase THoUDoKTo chatkigadra haina pakhatlurabani. Adubu kariso asoi angam yaudaba aduda wakaldo nihtajari. Aduga poglakliba angang adusu nupaga oiri. Aduna mahakti yamna harau nungaiba haibado faurami. Boboga lakminariba mamanabasing adudi mapanda loina leiribani. Numidangi matamga oiri hanubi adugi sumang thilong adu isong songladana hek yengkibada napina irepu hena wang kiduna karimata uba phangdi. Madu ubada makhoidi yamna hainadribani. Adubu hundoktuna thalamba yadabdaba tanja oibana makhoisu mapanda ngaiduna leiri. Aduga boboso ngihaktang aduda magi nupigi premigi matau aduda pakhatpoi kaiboy tawduna hanubi adugi yum ado kupthanasu yengsiludi. Premisto angang unarubagi waraba haksangdo potharaba matungda angang ado manakta hifalduna thamli. Machanupi Priyaso manamagi manakta phiron khara lushili. Hanubi adusu premina angang unakhiba matamda tangai fadana tawda yadraba thabak kharasu mateng pangbirami. Aduna bobona hanubi ado Thagatchari kharasu hairami. Adubu mapal thongi sakpamda migi pukchal khangba ngamdabanina bobogi Thagatchari do tabada hanubi ado kana khangadana minok amadi nokhirami.
Asana numittumagi numidangi matamga oibanina makhoi ahing simadi hanubi adugi mayumda lekro premisu masa yamna sonbanina hayeng nongalaba matungna oina chatlo haiduna ahing ado lainabaki sem sari adubu ngehaki matung premidi I hatharaduna masa ado phamungduda sordo mapi honduna leiri magi nupi mataudo uraga bobodo hausikta da khalai ngasai doctor singna haikiba wa ado tasengna chumladra haina aduna maso amu pakhatpa horakli aduna bobona hanubi aduda hairi abo akhoi haujimu hospital da yorudaba yaroi magi bibam siamna lu machujape piyaso manamagi matau ado ubada masa ado tu chungba phauri aduga angang dusu mana pamlaga madamagi manakta leplaga mabungda yamna thuna hospital chitna batawrisi haina hairami bobosu mamana ba ani duga luina na premi bu hospital da punana bagidamak yamna thuna matamda hotnari aduga piyasu pukpada ngari ba mayanupa pamlaga mamang thangba gari gi sit aduda famli hanubi dudi lehorami masida luriba ase hauze makhoine leiriba mafam ase kadaidano haiba khangdabagumna tawri ngasai moida lakhiba lambi aduga iman manadagum ama yengki ba mai kaida asukpagi asukpa ngakta ngairi premi machanapida tapna santhangna khunjal da hangi ibema hospital yogadaba kyam watibage inama wabana loire piya manamagi makut ado makut namaduna lamduna tapna nan tharaga hairei inama hospital yodori ngiaktang khango bobosu magi nupige makoktuda tapna nan tharaga hairi nupe hospital yodorabani nang hospital yobaga nangi awabada koknadabani premina tamo ai khangba yamna wari puksiyam nai ai gi stado ithanu sidam ta khonjage piya gari manung aduda manamagi mathambangta angang adu tapna thammi premi machabu mathada kunsilaga kapna hairi imagi sana ima jalagi ko imana nagbo taipang pana se phawalablaga nung sikraba isa se kaina lemina ba phangloi dawri isa di mama laitaba macha haibado heurani ko bobo wakal amada pura laibagumna tawri aduna maso hospital se khirathuni yorabadi khanduna gari thori banu pa aduda hairi tamo gari se ashamba lambi yenglaga thobiyo gari thori banu pa ado gyan gangauri aduna maso hairi bobo aikoina lakliba lambi se lam hangnari kadamduna chatliba lambi sibo gari tongliba makhoi sing ado lambi aduda yengi adobo mafam ado isuk shui makhoina gari da sum thoraga lakpada yum amakak laptakna uramli makhoidi mathong maram khangda hospital da bu yorabadi khandana gari ado thorak lebani bobo magi nupi ge masa ado paiduna tapna nomlaga kawi nupi hospital yorakli se mise tamna pang ado prebidi kari mata machi lengkhidri bobo amukasu hairi nupi to sida uriba yumse heklan thoklaga hospital yobagi lambi do leirabani mana tumina laikhiba aduda piya premi gi masado paiduna kawi inama se mitpango inama bobo nupi se mitpango ba nupi aina kursi tabro priya tama inama se kano matau khri bobo gi mamana ba tomana bhai kaino tawrisi ba bobo tama gari asi yum asi ram ta thousand biu gari thori ba thembung su gari ado yum adu tamna thousali tombana bhai sidinga sai ekoina changki ba yum dugi lambi do manai piya ki ba phawre adana pakhat pa amadi aki baga loina na hare tama ngasi gi na misi da tawri psu kaino ai gyan tadri bobo magi no pe bu konduna pamli bani marks to tasing na kakngaunari asana gari ado yum tamna thausilak na amuk khami thembungna bobo ngasagi hanubido amukta ko masigi yumse ngasagi yumduni piya anga ka do pamna gari manung dagi tapna kumthare
Bobo magi nupibu kauraduna hairei. Nupi, se, mitpang haibani. Adabu premidi masado patak takhirami. Bobo magi nupigi sor ado leiribra haina yengi adabu premidi holiba sor ado leptuna leiramli. Khangaude, Bobo magi nupibu kauraduna khonjal thokna kablai. Madugi tanja aduda yum adugi thong ado mathanda tapna hangdorakpa haurei. Madu ubada thembongna kawi. Abo, ekoi muhalai. Mapanam ta thopiro. Hanubi adudi manin amata nairakhidri. Bobo sumagi nupibu konduna kaplebani. Piyadi thembongi matungda leptuna. Angang adu chena konsinduna leiribani. Tomba, bye, ako yumda oina halasi. Rakesh na, yumda handu se karamdano. Hauzi, akoi lambi se lamangnari. Asam na makoi mayumda hallage haina, garida loina muka khanaragli. Madugi tanja aduda, Hanubi adugi yumanung aduda karino khangdaba, ahoba makol amatareki. Hairiba ahoba makol aduga loina na, nupi amagi khonjal duda kana laurakhi. Madu tabada makoi hena chingnaba pharaktuna gari ado start toraga maning handoigi torakpada ngasagi Hanubi ado chaisu amaga loina na makoina maningda hala iba gari adugi matungda leptuna lerambi. Gari thoriba thembungnadi Hanubi ado uraduna gari ado satkhami. Tomba, kaidorage tamo? Thembung, gari maningda yango. Tombadi Hanubi ado udi aduna hairei. Gari maningda kaidorage tamo? Thembung masa ado swai lawi aduga. Pya, nangdi udro. Pya siyang kini yangrei adubo maso kanamta laibadi udri. Pya tapna, isu kanamta udi. Thembung Hanubi adubo gari manongdagi adumak kawi. Abo, chathopiyo, ekuyumda hankragi. Hanubi ado ningaitana adumak lepli. Bobodi atay karimata changdri, magi nupigi asib haksang ado kondura adumak kapli. Tomba. Bye, tabro. Aikoy khudong thiba tari. Se, nangso amukta wakhalo taro bhai. Bobo magi nupibu tapna garigi sit aduda thamlaga tapna hairei. Tamo, bhai tomaga nanga. Ichan nupisiga, bhai Rakeshga. Ichan nupasibu puduna chakro. Ai, mahaga mafam sida leurage. Wado hairega Bobo makhamu tarakhi. Ai dinga saina khangi. Ai khoina laiba mafam se laifam ni haiba. Aduna phattaba laigi. Laifam sida lambi lamuknari. Mabongi wado tabda Priya kappa haurei. Tomba, Ijan kapkano. Aikoi kaisu tauri. Aikoi miyam lairishidi. Tanja aduda angangdusu kappa hauragli. Athengba ahing asida makoi loina gyan mangli. Aduga Hanubi adusu makoi tamna asum changsalai. Tomambi lakpagi sahum ama masada panglakpadumna sat yihanglai. Kanano? Makoi loina mak omai edo tungmang onthoktuna yengnarami. Asum na makoi edo gari thauduna chatkrasi hainaduna gari edo amuka hana start tawbada gari edo start hau haiba yadri. Aduga thokliba thabal mangal aduda nupi ama Hanubi adugi imungdagi thorakpagumna mami sami makoi loina urami. Matam aduda piya. Tamo, kanano asigi nupi siba? Bobo kumdi tumina adamalai. Thembungna. Bobo, ay singasayna lakcharamdrade phadauri. Hausibu kamdawdori ki tawrise. Tomba, tamo, adugi matam nati. Ay yam chikshinji. Piyasto angang adu yam kana themli. Madugi tanja aduda Hanubi ado makoi ki manak yoksilagtuna thabalgi mangal aduda ipung phongna leplari. Hausikti makoi loina uri. Hanubi aduna ipung phongna lepliba ado. Piya mabonggi manakta sangsili. Tomba tapna. Abo, nangbu kanano. Nasu akoy bunungsibiyo. Akoy lambi pibiyo. Wahaydo tabada Hanubi ado khonjal thona noglai aduga. Noklama masa ado chap tingkhalai. Madu ubada hausikti makoi loina khangli. Hanubi ase laini haiba. Hanubi adugi matawdo ubada premi ki thawai ado. Mafam aduda leiribanina mapuroiba amadi macha atai leiriba myoising ado sokpa tare khanduna mayangi mamang ithang thangbada lepliba tombagi hek mamangda lepduna hairi.
He tamnarai, nang makoy lambi piyo. Nang natatawduna ay gusto mapam asida puraklaga ay gi hakchang polangdagi thawai ase setuna khainahanbi. Ay gi hakchang polang asida amuk hana hanjinba yadri. Makoy bu thadokpiko. Hanubi ado masado chaptingna leplaga hairi. He siba thawai. Nangi thawai di ay nalawbat natti. Nangi thawai di nangna nayumdagi tholakpa matamda adumag nangi hakchang polangdo thadokduna chatkrabani. Nangno wa khara hairamliba adusu nangi pibuk nungda mitamliba nawa adugi khallaga aina mikop khara hinganbani do. Haujikti nangi matam loiri. Aina pamliba asi atay natti. Nanga aiga mayoknasi maduda nang nangamlagada aibu maithiba piro. Aduga ay nangamlagada mapam asida nangi napuroiba amadi naza mapam asida layriba miyoy khudimag aina hatkani. Hanubi aduna hariba wadu tabada layriba makoydi tasengna angagpa phawi. Maramdi makoyna premi ki khonjal li taba ngamlamdi aduna Hanubi aduna nganglibado kanadano haina khalami. Aduna chaman maduna layringai khangawdi. Makoyna tongna iba gari ado matomda start tawraklami. Madu ubada makoy tasengna ngagpa phawi. Hanubi adudi mapam adudagi adumak mangkhirami. Pia. Ma, akoy khongna oirasu mapam sidagi chakrase. Bobona. Ijan, nang kemta pakhatkano. Akoy mayam layusidi. Aduga premige thawai aduga hanubi adugana lamba tawduna mukna bahaurakli. Adubu hanubi aduna premige thawai mirel dubu laksakhiduna priyatamna chongsilai. Piyadi tawriba mataw ado karimata khangbanati aduna premiju hanubi adugi makhong ado tap pairaga khonjal hauna laurai. Isan nang angado puraga chenkhro. Handak laurokliba khonjal adudi khonthang yeina sakhiduna makhoi loina tarami. Bobo khonjal adu tabada mapam adugi akoibado kuying yingduna hairi. Nabi, nang kadai lege? Nangi hakchang polang sina nang bugaidi. Piya kapna mabunga tombaga Rakesh makhoi ahungi mayada leptun leikri. Hanubi aduna premigi thawai mirel ado laison tawduna mangan khidaba hotnari adubu ngamdi. Premi amuka so hairi. Tamo, nay mapam ase thadokduna chatkro. Matam aduda piya kapna hairi. Tamo, aikoy chatnase. Asumna makoy mapam aduda kisen krasi hainari. Adubu bobodi mataw karamda magi nupigi asiba haksang ado thanamlaga mayumda hankini. Aduna madi lehorage haiduna yadri. Piya manamada yinglaga hairi. Inama, angangjigi khalaga nasan ay chatlagi. Lehor ko inama. Wado hairamlaga piya makhong ado thangningda thangkhirami. Asamna makhoi loinamak chatkirami. Adubu bobodi magi nupigi asiba haksang adugi manakta kaptuna adumak lehorami. Madu ubada premigi thawai mirit ado hikna kabladuna hairi. Tamo, nangna ibu nuksibase asiyong na nuksiba oire ko. Ay na nang bumiko kudingi sinasagi ko. Nangi siya tawa mapang padring ay di ito magsali. Wahido hairega hanubi ado manakta khangsing chinsili. Hanubi adusto premigi manakta khangtutu silai. Premi hanubi do halagi khandana makut ani changduna makhuri metli. Adubi hanubi adudi karimata tawde. Premi hanubi ado thadoklamlaga imungda changkhirami. Aduga hanubi do hatnanaba kari upaying sige haina thiri. Aduga mapalomda hanubi do bobobu hanna yinglamda piyabu tanakri. Tomba angang do pamlaga cheli. Themungsu piyagi makut ado shamduna. Amamba marak aduda maikay salay khangda cheli. Rakesh tung mang yingduna chelagli. Aduga somdana premisu hanubi ado amuk tanaraktuna. Machanupina chatliba lambi adugi matungda leptuna hanubi ado thatli.
Tomba chena angang ado amuk yengi. Piyasu bada waraduna sor thabet holaga hairi. Tamo Thembong, ai sen mangamdre. Ai ang ware. Thembong na. Piya, ako'y mapamase. Karatuna THoUDoKTo soidana siragani. Aduna awaba pumba khangse. Aduna yamno maselase. Makoina adamna sum chelingi mikuptuda hanubi ado premi bu nathairam laga tombabu amuk tanarekli. Maramdi hanubi aduna pamliba se angang adobuni. Haibadi hanubi adugi chinchak asi atay nati. Pokpada ngariba angang asi magi chinchak ni. Somda subobo nong sekretu na ngan biro haiduna mabukning da khaladuna leiri. Aduga somda na premisu tomba na pamliba angang ado hanubi aduna lawkiba tare khanduna. Tomba dagi tap lawraga mahana pamduna laikre angang ado. Tomba jelambadagi makongdo chap liptuna. Angang aduna matumda pairaga laibagi maongda laikiba aduda ngakpana kham thengli. Aduga rakyasoida onsinduna hairi. Yengo kari matau nusibo. Makoisu loina chap leptuni yengi adubu. Mapam marang khangda angang ado mangkri. Hanubi dostu premi bu tamna chensila e. Premi machabu pamduna mapam adudagi mangkri. Piya angang ado kauduna kapli. Thembong su gyan ga mangli. Mahaksi manglan oiramladi phagani haina phabu khalakli. Aduga somdana premi do machanupabu puduna laklaga wakalna lumtharaba ungduna leiriba mapuribagi mangda leptuna tapna kauri. Tama Bobo mamay ado tapna nung khalagtuna yenglai. Premi milo pirangal loinana mapuribagi mamangda leplaga hairi. Tama isa se amuhana napamda sinarabani. Bobo magi nupigi thawai aduda yenglaga angang ado lawraga. Nupi aina nang bukanba ngamhodre. Aina lairaba oirubanina nongmata naning thungan basungam khidre. Nang aibu arauganako. Premi mitlo pirang ihoriba pirang ado tapna sinthare. Tama aina tamo dagi pambade minung sido ado kaktane. Ado buga sidi ibani sena khainare. Ado napamda sinariba aigi isase. Mamali tabagi awabado khangalakana. Isana heng chawraklaba khanda ima haina thirekpa matamda tamoda egi ihut chinbiyuko. Bobo su tapna hairakli. Ai soidana isagi bading thungan kare. Aina taibang sema mapubu pantuna nangi namangda wasakli. Aini ichana nungairoidaba thabak amata ai tawroi. Premi kapanatana upay laikidri. Asumna hainaringai tanja aduda hanubi ado satpai salagtuna bobo na pamliba angang ado tap hekta lawi. Bobo angang ado lamdana hairi. Abo aigis ado ingonda sinabiyo. Mama nawra kainakri. Hauzikti aigi hingnabagi mangal haibapu ichasina oiribani. Abo aduna aigi icha nupado ingonda pibiyo. Hanubi ado bobo na hairi bobo ado tade. Aduna angang ado mayay tangkay tana segay kitabadagi tanggalakpadagi premi yamna sauna hanubi ado laktana intu kirami. Hanubi ado makut ani duna pairamba angang ado laymayda khangta thadakri. Mikup aduda premi machana laymayda tadringi masa ado satchong sinduna okri. Haujik premi gi mathada angang ado laikri. Bobodi tawriba mataw ado manglala haina khalakli. Manglal oiramlabadi phagani sukhalli. Aduga angang adusu premigi mathanungda hanga launa khonjal thona kablai. Machage mikap tabada premistu hikna kablakli. Aduga somdana senkhiba piya tomba amadi thembong rakesh hoisu boboge manakta amu halakli. Makoi loini yausilakpaga oiramliba mataw aduda piyasu kaptuna leiri. Premi machanupigi manakta onsilaktuna hairi. Inamagi ibema nangsu naya nupa chawdri phawbadi khumna senauko. Inamadi hayengi numitagi layamleda tinkragani. Aduna aigi isase nakoi pumnamaki mapamda sinaramlabani.
Piya hoi haidina mangakto noblaga kapli aduga hanubi ado handakte mai sizinaba haurakli aduna mafam aduda leiriba miyoi ising ado loina phajingkhri Premiso haujikti lai on khrabanina mana taugi khanba thabakta tauba ngamlabani aduna hanubi adugi mahei pumba aremba takri Premi yamna sauna macha ado pamlaga hanubi adugi mayumda changkhri leiriba miyoi sing adusu premi ke batung inda o haiduna inarakli Premi hanubi adugi mayum adugi manungda leiriba pochai khudimak amamamtang oina yengladuna hairai Piya asida leiriba ising pun ase loina haido Piyasu hairiba adumak tawrami matam aduda premi macha ado mapuroibada piraga haidokliba ising takraba mafam aduda leyu haina lehelami aduga madi mapanda thokri mahakna mapanda tholakpadadi matam aduda masabu amuktang yengamlaga aroiba miyengne haiba takpagumna tawrami leiriba makoina supremi bu chatkino haina khamlingbani khambadi ngamjadi mapuroibana hairei nipe nangna landaba asebamakta oirabadi yeknababu maithiba piba ngamjaroko Premi mitlu piranga loinena mapuroibabu amuktang yengnamlaga mapanda amuk thokri mahakna mapan tholakpa matamda hanubi ado yamna sauna premi tamna chungsilai adubu premi ri soi mangkhiduna hanubi aduna sokpa ngamdri hanubi ado amuka hanna sawraduna laison sonba haurak hanubi ado so achangbadi natabanina mana soliba lairul ado kanban khiduna handakti premi do masanan thoknaba upai lekhidri matam adada premi na hairai he hanubi asiba thawai aibu nangna hatna ba hodari thawai hat pangamba laidi amata sulaitabani khangu hanubi ada susat khumlai dudi nang yengo ngame ngamde haibado miyoibagi thawai se manga subani mapokna tarelak subani ado nangi ahanba thawai do mangkrabaso thawai mari de lehori hairiba thawai mari se loikrabadi isona pibiba nangi mapok tareto amadagi heloidoribani aduna nangbo aina hanjan hatkani aduna ani edo mana hijaba mahi kaya ama sizinaduna pungnaba haurakli asamna tawnaringai asida ahingi matam solo shilakadori ahing sina loidringai premi bu hanubigi makhutsidagi nanthok audaba yade matagumna yamna kan hotnari aduna mahangna upai sum yenglakpada magi mabit ani duna ingang thana hanubi aduda yenglakpa matamda hanubi ado premi gi miyet ado michana ba ngamda mahaki mamitagi itaba haurakli madu ubda premi khonjan thokna noglakli hanubi ado premi na noglakpagi khonjal tabada mana anido mensinduna khanglami adubu mana mensilabasu kariyamata kanadri hanubi adugi mana kung adudagisu itaba haurakli khonjal ado aduki mate yakman khiduna khangba gamdabagi pangal loi khiduna premi sawba heman khiduna marau leina nolakhibani aduna magi minute ado malem ase thak nikpagumna tawrakli matam adada hanubi ado masalai maida hai thakiduna khonjal hauna laurei hanubi aduki khonjal ado tabada manungda leiriba bobo hedi yamna pakhatpa phauri asumna ngehaki matungda premina hanubi ado hatkirami adubu hanubi ado so laipok nina shiramba matungda mapam adudagi ud onduna mangkhirami madugi matung premi amuk changlaktuna hanubi adugi yumgi thong ado launa hangturei thong ado launa hangturakpa matamda leiramliba miyoi sing ado yamna pakhatlami maramdi premi oiramgadoribra natraga hanubi ado oiramgadoribra haina khanjana duna leiringi premi do angoba phijona leitingaduna makhong ado tamna thangduna changlai madu ubada mapuroi babu bobo machanupi piya kamnok tawrakli premi tamna changsilaktuna hairei nakhoi chatlo hausikti nakhoibu kanamatana yetpa piba ngamlaroi bobo machanapa ado pamlaga yamna ningba kairaba khonjalda hairei ahingsin loidrigai aikhoi chatlage nangi hakchang se putuna ngasi yumdagi nanga rauna wari saduna lakhiban adubu hanjin kiba matamdadi nangdi siduna leiramle
Wado hairaga bobo yamna kaplammi. Premisu yamna kaplibani aduna tapna mo hairei. Ado tamo. Ngasi uriba nangge saktam asina. Handak mapoksimagidi amuk ubo panglarui ko. Wado hairaga premi hina kapli. Bobo sutapna. Mata mapokta amuk tengnasi ko. Nang ay bugay ko rupi. Premisu hoy haibagumna mga ordonom laga luktado na lay kirami. Asam na ahing doon na loidringay makoy gari ado thauba horagli. Premi ki thawai mirel dusu makoy ki matung inaragli. Asam na makoy ni yum labada nongsungan kirami. Premi bo pukad bada yaururi batomba, thembung, amade rakes. Bobogi mataw ado ubada masada thokpagumna khalami. Aduda bobobu yamna themjinbiri. Aduna premi ki asiba haksang ado garidagi lauthaduna mayam sangduna poloyna batawri. Aduga premi gi mamaga mapaga sulaktuna machanupibu konduna kapli. Aduga premi gi kairo lekai gi misingsu premi na manung matam sadana laikidaba adugi awabada saruk yarami. Asam na mayam sangduna premi bu poloy kirami. Premi ki haksang aduna hek may natum na chakibaga. Premi ki thawai miril adusu lairam leda din kirami. Madugi matung tarakpada bobo pitliba machanupagi may thongdu yengzaduna ahing kaya su kaptuna lenki. Aduga piyaso mayanupabo yamna luna tawbiri. Piya hauzikti mayanupa ginungsiba matawdo uiraga masinda su hairi. Inama aikoy ay pabase hauzikti yamna sauri. Inama layram labadi kaya da nungayramgani. Asamna nong mahawkiduna ngasidi premi laikidaba chahi pharaklami. Premi gi kumon na lakpa matamda numit asida subobo na laigi lairuk katuna isorgi mapamda hairang lairang kaya amaga loinana magi nupi ge penanaba ahallamayan kaya bo chak pijarami. Asamna premi gi laigi tofam thokpa mathaw mangam pumnamak pangthokhraba matung bobo pikliba machanupa chawrok pangaiduna leihauki. Matang asida wari asi loisinjari. Wari asi asoy aran pumnamak wari asibu tabiriba mayamna pukchal chawnanga pinaba haijari.